Rohan hairiba nupa macha asi college amada tamjariba nupa macha amakhakni. Mahak asi ngata hogalaga kainoma charaga bus ama tonglaga adum nungti khudingi college chalami. Mahak asi yamna chamjaba punchi mahing amada hingjariba nupa macha amakhakni. Mahak nungtigi chap chap manaba thabak adum nungtigi tawraga lay. Maram asina ngasi kaidawgani hayeng kaidawgani haibasi mayamna laina khangami. Mahak nungti khudingi mahak ke thongana tholalaga pung nipan taramdai khudingi bus number 62 asi lakpa ngaigadoribani. Mahak bus number 62 asi natana bus amada tongde mahakna famgadoriba seat number asisu seat number 5 sini. Nungti khudingi mi mayam amana masa masagi yumda makhoi makhoigi thabaksing tawjarambadu mahakna urami. Nungtigi driver adusu chap manai, conductor adusu chap manai, tonglatliba passenger mayam adusu chap manai, aduga chap manaba lambi amada nungtigi chatlibani. Yumsa kaisa numitki ayuk amada Rohan mahakna ngaigadaba bus number 62 adu aduma ngairami, aduga bus adu laklaga bus aduda kakhalaga mahaki seat number 5 aduda aduma phamami. Nahan makhaidi mahaka thangnaba seat adu kanamata phamdabani haibadi ihang hanglaga adumak laibani, adubu ngasidi kanano khangdaba ahan ama kakhalaktuna seat aduda phamami. Ahan adu kanano haibasi Rohan masanadi khangjaramde, ahan adusu mahakna punsigi oina amukfawa ujadreba miyoini. Ahal adu angauba machugi yamna machu sitaraba furit ama litli mi kananasu painataba chaisu amasu pai. Sit thangnana famlafau Rohan namadi ahan adu minute manga taradi wari sungsa nek sanaramde. Ngahak leraga ahan aduna Rohan aduda hai hayeng nang sige base sungtong hek tonganu masigi wasi hairaga ahan adusu ngahak tuminale. Wa si hairam laga ahan adu tuminale ge batuda Rohana kari maram gino khana asumna hange maram sibu kai oigatoino. Ahan aduna mumonok na hari tongda tongganuta. Rohan ahan aduda wari makhatana sagi tawringai ahan aduna di bus adu khamo haibana hankare. Bus adu khamlaba matungda ahan adu yamna ingna tapna bus adudagi tapna kumtharami. Rohan dunasu ahan aduda yamna munna yengjarami, adubu ahan adudi mirakta changsingibana maram oiraga ahan adu karaida chatkhrabano haibadu Rohan duna khangdre. Rohan hauji mathamai manungda khanjai. Haujikidubu kana oibajana kari maramgino mahangna ingonda adumaina hairamido aingonda natnari jala natraga aingonda sanari jala magidubu khanaba hori jala natraga madubu angawbo oibajala ne haiduna mathomai manungda khanjarami. Rohan hauji college saluraga halae mayumdasu mahak ahan aduna hairamba wa adu tatana aduma khalami. Numidang tasalae Rohan tumge torami adubu tummadi yaramde ahan aduna haige wa adu makokda hanjin aduma ningjangduna lerami. Haujik Rohan tum hogolaktuna college chatpagi loisalami, adubu mahak mathamai manungda khanjagiba wa leibana ngasidi bus adu tonglaroi khanna mahak khongna tapna tholaklami. Yumdagi college tana tapna sum lakwa matamda bus aduda tonggadaba miyoising kaya ama thengnarami, maduda hangi ngarang ahan nama kakhalaktuna mangona wari saramado, adubu kana amatana ahan adu ui ahan adu khangui hyba amata yarakte. Mahakna mingonda wari sana mahakna nan makai tongma bus number 62 adu mahaki mamangda khamduna leirambadu urami, maduda mahakna bus aduda kakhalaga bus adugi driver ga bus adugi conductor ga da hangi ngarangi ahal ado makhoi ani nasu ahal adubu khangde haiduna haraklami. Adubu Rohan bus asida tongdabana phani haina mahak ngahakdang khalami maram asida mahak bus dagi kumdarami. Nahan makhaidi mahak bus tonga college chatpani adubu ngasidi mahak bus adudagi kumdaraklaga makhongna aduma college tamna chalami. Mahakna college yauraba matamda mi mayam amana wari murum saba adu mahakna tarami. Mahakna changsilaga kari tawre haina hanglu matamdadi mana nahan makai tongma bus number 62 adu ngasidi accident thoe haiduna mangona haraklami. Numitudagi mahak khanjarami ahan adu laini matamudagi mahakna ahan adubu mathamai manungda aduma ningjaba horakhi.